Ambush matuda governor siya lauduna khwaidagi wangba thaki security meeting pangthokre governor hauju oriba security gi phibam review tokre chenabasing athuba matamda khangdonaba forcing kusamnana khanakre ambush ta siznabani singnaba maruti ben ma phangre asoko personal manga makha taba layingi dama kolkata da pukre ri nanu midang wairam tidim lambi paringi nambol saba lekai mapada Hanangai dun liram basakang singna pasogi mpham amada deploy to personal singi numidangi sak thiluraga maibam lot pasing da liba post halakiba 33 AR gi 407 minute truck amada ambush toroktuna naib sabedar ama amasum rifleman ama lekitaba aduga atopa personal mangana soki thaudoki matungda ngarang rasbona governor na share lauduna housing state asida oiriba security ki phibam review tawkibaga roidana khwaidigi awang thaki security mifam pangthokre ngarang numida wairam pangthokiba security meeting asida chief secretary security advisor eastern command gi GOC in C 3 corps ki GOC commissioner home police ki ADGP singh IGR South IGR East 57 Mountain Division ki GOC CRPF ki IG BSF की DIG गवर्नर की सेक्रेटरी SIB मणिपुर की जॉइंट डायरेक्टर पुलिस लानमी की मकोक थोंब ऑफिशियल क्या सरुक याखी मिफम कुंथ्रागुमदई सुबे AR की पर्सन अनी लेखिदबदुगा अतोप मंगाना नोंगमई मरुना पांदन सोकिब थौदो लेबक थिब थौदोन हायरदुना थौदोदुगी मतांगना कुम खनखी मिफम मारू मियेंग थमदुना खनखिब वाफम अमना थौदोदु चेनब मियोइसिंगी मसक अथुब मतमदा खांगदोकपा ngamnabigidama Manipur deploy toriba security agency punamakki manungda amaga kusamnanaba thabaksing pekhatpagi tangai phadaba leiri haba wafamda akanma mieng thamki aduga mifam asina laukiba warepsingi manungda ngaksenbagi lakhulagliba thabaksing makha tarakpada highway sing transit route sing amasung border zone sing yawn sensitive amasum vulnerable areas sing hena mapangal kangkat hangadabani haba wafam yaki masigi manungsana patrolling ki thabak hena kangkat hanba intelligence ki reporting thijana khumjinba amasung rangi thaudo asigumba amuhana thoondana security agency singi marakta lainariba mari hena session hanbegi wafam yaki mifam asibu preside tawkiba governor na manipur gi sing amasum tamgi district punamakta ingta pa hanjil hangadabani amasum miyambu thwanidaba thaudok sing mayukna handanaba ngarang midang pung 13 tarakpara sagol mang PS na koliba pukhau ahaluki imung amada thokpa khana sainabagi thaudokta pokminaba manaw nupana thangna thinbada mayamba laikhidra hairi laikhidraba miyoisi ki maming naurem amudon se kuntrangane pan apokpa en thamba khawi makpu thangna thiliba manaw nupagi mingna kulu se kungatur khawi thaudo osigi matangda police na case mala khotpaga loinana en kulu phare hairi Kuki singa loina danaba TAKL na khankhri Thasuk Taratarata Manipuri Lon Ngang Luba Nagama Kukishing na Kangpokpi ki Modbung the Furaki Thodoka Mari Lenana Tankul Azek Katamnau Long TAKL na kon mapam sing Kukishing the Karigumba Amatagi Mateng Pangmadi Loina Yaro Hene TAKL na Kangrakri TAKL na Topa Siro Lamadahai Kukishing na Nagapru ki Miwe Mari TAKL ki members Uriba Kamzong District ki Kingston Kasungbu Manipuri Lon Ngang Lubi the Makfuraki Basi Yamna Lebkibani Kingston auto thawduna imung manung pubane madi mak numit aduda liangwai phuruki nupi ani thinkibani haina palladuna masana masabu KNA gi member ni haijabasingna Kingston sa tharki thawong adu yamna lebak thibani amadi TAKL na akan mamong khanem tawi thawong adu terrorism gi thawong ni amadi ngakpi ba sungam ngamloidaba thawong ne herakli thawdo sugi matangna senari ba KNA gi person ani natragana terrorist ani amada aduna makhoi na tawruba aran mathaba du gidama miyam khangna pung humdragani thugi manungda lale haijagadabani amadi hairiba pungpham sigi manungda KNA su optional oina thawdo odu gidama lale haijagadabani haba wapam thamnakli karigumba hairiba wapam singasi thakta onthokta amadi Kingston bu purakiba thawdo osigi asuba well phangdriba phawba TAKL na kon mafam singda leibu tangkhul amadi atopa miwe amatana Kukising da karigumba makhal amatagi mating pangba yaroi Southern Tangkhul da leiba Tangkhul singna phamba dukan singda Tangkhul gi sign amadi Koki singna phamba dukan Koki gi sign thamri Tangkhul amatana Koki singna phamba dukan gi
पोट लेबा मदे पिपियारोय करिगुम्बा अथिंग सिगी मयोक्ता थबक तौरमलबदि लखटफम तोकवा एक्शन लखटकनी हायवा वाफम सिरोलसिना फुंदुरखि कुकी सिंगना सथरगिबा थवंग हंदा केस अहानमनति अमदि थाउदोक करिगुम्बा KNA ना तोफम तोकवा थबक सिंग तौरक्तरबदि TAKL ना सब चाना थेंगनगनी हायबा वाफम सु सिरोलसिना फुंदुरखि पनबयाबदि किंगसन ना मोदबुंगदा महाकी ऑक्टो खामदुना लैरिंगैदा KNA ना मेंबर ने हाइजबा मियो अमना कुकी लोन दा हंगलकपो वहांगी पाकु मणिपुरी लोन दा कुकी लोन खंगदी हाइना पिरुबदगी KNA गे मेंबर अदुना किंगसन बु तमथिना फुरकिबगी वाथोक लैखिबने कुकी सिंगना नागा सिंग हंदकी इरांग मनुंगदा फुदरकपगी थौदो हंदकी सिना हानमरति कोनसा खुंदा मसागी युम सानबा युमफम थोंदुना लैबा नागा नुपी अमा कुकी सिंगना तमथिना फुरकिबमदि मसा सोलखिबगी थौदोक लैखिबने मसिगी सुमदक्ता खुनसिगी सिप यावना तोंगान तोंगान में लुसिंगबा क्या कुकी सिंगना लांदादुना तमथिना फुरकपदगी हॉस्पिटल पुखतुना लैकनखिबसु लैखिबने नागा ड्राइवर फुबद सेनाबा अमा फारी था सिगी तरा तरेत कांगपोकपी डिस्ट्रिक्ट की मोदबुंग दलैबा रेसिडेंसी कॉलेज मनाक्ता खमजोंगी सिंगसाव खुन की लाकलगा कंगलातोंग बिदा लैबा किंगसन कसुंग कौबा ऑटो ड्राइवर अमा फुरकिबा थौदोक सेनाबने हाबा मियोयमा कांगपोकपी पुलिस ना फरख्री पुलिस ना फारबा मियोयदुगी ममिंग साइबेम लौबुंग कौई sei kunga palom sure kangpokpi district ki modbung area gi ke phoipi khundagini auto driver ma furakhibu thaudo adugi matangna kangpokpi police na lokhotkiba case amaga mari leinana miyoi du fotkibani panbayabadi passenger ani puraga lakpa auto driver adu masana KNA gi miyoi ni haijabu singna kokilon da wa hanglubda kokilon khangdi haina maite lon da khumlubadagi furakibani ambush ki mayokta su champuda maira rally sakhrei Joint Student Body की मखादा Zomi Student Federation अमसुंग कोकी Student Organization अनिना नंबोल असम राइफल्स ति इम्बुस तौदुना पर्सन अनि हाटखिबगी थवंगबो solidarity उत्तुना अमसुंग यानिंगदबा फुंदोक्तुना मैरागी रिलीज सखरि नानुमिदांग पुंग तरुरोम ताबदा मियामना हियांगतम लमकागी पब्लिक ग्राउंड पुल्लबा मतुंग तुइबोंग द लैबा पीस ग्राउंड तमना लाक्तुना माफम मधुर नंबोल की इम्बुस यानिंगदबा उत्पगा लोइनना इम्बुस अदुर लैखिदरबा असम राइफल्स की पर्सन अनि अमसुंग सोक्लबसिंगदा solidarity उत्पा मिफम पांगथोखि रैली अदुर सरुक याखिबसिंग असम राइफल्स द अटैक तौब यानिंगदे यूनियन टेरिटरी पीद्रबदि शांति लैरोय पॉलिटिकल सॉल्यूशन लैत्रबदि शांति लैरोय हेबा खोलाव क्यास लखि तोइबोंग पीस ग्राउंड पांगथोकवा मिफम कोकी स्टूडेंट ऑर्गेनाइजेशन Zomi स्टूडेंट फेडरेशन की लुसिंगबसिंग अमसुंग असम राइफल्स की एक्स सर्विसमैन क्याना वांगांग दुना नंबोल की थौदो अदुबु यानिंगदबा फुंगथोखि थासी की तरानिपान मणिपुर गवर्नमेंट लंथुम लैब योनवी मतंग थमलिब अथिंग कयाबु यानिंगदबा फोंदोक्तुना मणिपुर गवर्नमेंट की इफिसी अमा मै थाखि मणिपुर गवर्नमेंट लंथुम लैब योनबग मरी लैनना थोकलिब ऑर्डर अदु मणिपुर की कुकी अमसुम Zomi ताबा मफमसिंग सतनबा यारो हैनसु खोंजंग संसिंगिबसिंगना फोंदोखि छत्तीसगढ़ की CM ना कंडेम तौरकली मणिपुर की बिष्णुपुर डिस्ट्रिक्ट की नंबोल सबल लैकायदा नानुमिदांग असम राइफल्स की कन्वॉय इम्बुस तखिबा दुबो छत्तीसगढ़ की चीफ मिनिस्टर विष्णु दियो साइना कंडेम तौरकली इम्बुस अदुद छत्तीसगढ़ की असम राइफल्स की पर्सन अमा यावना मी अनि लैखिदबनी मी मंगाना असो अपन नंखिबनी इम्बुस अदु इम्फाल की बिष्णुपुर तम सपद थोखिबनी थाउदो अदुद नायब सुबेदार श्याम गुरुंग अमसुम छत्तीसगढ़ की बस्तर डिस्ट्रिक्ट की राइफलमैन रंजित सिंह लैखिदबनी छत्तीसगढ़ की चीफ मिनिस्टर विष्णु दियो साइना एक्स थगलक वरोल मधाय मणिपुर थोकिब थौदो अदु कन्डेम तौई थौदो अदु छत्तीसगढ़ की थौना फरबा मी अमा यावना मी अनि थवायना पंदा पिख्रे लैखिदरबसिंगी इमुंग इकाय खुमनबु उल्ले अमसुम मखोयगी अवाबद सरुक यारी मखोयना काथोखिबा सिना लेबासी अमत ओइबा अमदी बाबांगल कनबा लेबा अम ओहनबदा असबु मतिंग ओइरगन हेने चीफ मिनिस्टर विष्णु दियो साइना फुंदोरखली लेंगजुम अमदी मंगक समनाय हाइदुना रिम्स ता लयेंग लाकपा मस लैखिद्री असीबा हक्सांग लौद्री रिम्स ता हंदक ता अंगा उनबदा ममा लैखिद्रबा मतुंग असिसु हॉस्पिटल असिदा लेंगजुम अमदी मंगक समनाय हाइदुना लयेंग लाकपा नुपा मस लैखिद्री हाइबा थवंग अदु यानिंगदबा फुंगदोक्तुना लैखिद्रबगी मेकेदिगी असीबा हक्सांग लौखिद्री मखाताना खुंजंग संगस्लकदौरी लैखिद्रबा नुपादुगी ममिंग याम्बेम संजय सयंकै अपोकबा लैखिद्रबा कुलखौई इम्फाल ईस्ट की बामुन कंपु खरमदगिनी लैखिद्रबा संजय की इमुंग मनुंगी मेकेदिगी फुंगदोरकपगी मतुंगिना ngarang ayuk pung nipalom tabda lengzum amadi mangak samnai haiduna sanjoy rims ki casualty da pukhalaglaba matungda ts na singba khara tawbaga yumda pudaki
ꯑꯗꯨꯕꯨ ꯅꯨꯡꯊꯤꯜꯗ ꯃꯍꯥꯛꯀꯤ ꯇꯦꯁꯀꯤ ꯔꯤꯖꯜ ꯃꯇꯨꯡ ꯏꯟꯅ ꯑꯃꯨꯛ ꯍꯟꯅ ꯁꯟꯖꯣꯏ ꯔꯤꯝꯁꯀꯤ ꯀꯦꯖꯨꯋꯦꯂꯤꯇꯤꯗ ꯄꯨꯈꯠꯂꯛꯈꯤ ꯂꯣꯏꯅꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛꯅꯆꯤꯡꯕ ꯀꯥꯞꯇꯨꯅ ꯂꯥꯌꯦꯡ ꯆꯠꯊꯈꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯁꯣꯔ ꯍꯣꯟꯕ ꯋꯥꯔꯦ ꯍꯥꯏꯔꯛꯄꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯀꯦꯖꯨꯋꯦꯂꯤꯇꯤꯒꯤ ꯗꯣꯛꯇꯔꯁꯤꯡꯗ ꯑꯣꯛꯁꯤꯖꯦꯟ ꯍꯥꯞꯄꯤꯌꯨ ꯍꯥꯏꯔꯨꯕꯗ ꯆꯦ ꯆꯥꯡ ꯁꯨꯔ ꯏꯔꯛꯈꯤ ꯃꯈꯥ ꯇꯥꯅ ꯁꯟꯖꯣꯏꯒꯤ ꯐꯤꯕꯝ ꯑꯗꯨ ꯈꯔ ꯂꯨꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 5:30ꯗ ꯌꯥꯔꯔꯣꯏ ꯍꯥꯏꯔꯛꯈꯤ ꯍꯥꯏꯔꯤ ꯃꯗꯨꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯍꯥꯛ ꯂꯩꯇꯕꯒꯤ ꯃꯔꯝ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯍꯟꯕꯤꯌꯨ ꯍꯥꯏꯔꯨꯕꯗ ꯁꯤꯅꯤꯌꯔ ꯗꯣꯛꯇꯔꯁꯤꯡ ꯂꯥꯛꯂꯒ ꯍꯥꯏꯔꯛꯑꯒꯦ ꯍꯥꯏꯕꯗꯒꯤ ꯅꯨꯃꯤꯗꯥꯡ ꯐꯥꯎꯕ ꯉꯥꯏꯗꯨꯅ ꯂꯩꯍꯟꯈꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯊꯧꯑꯣꯡ ꯑꯗꯨꯗ ꯄꯦꯟꯗꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯥ ꯇꯥꯅ ꯔꯤꯝꯁꯀꯤ MSꯀ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤ MSꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯁꯟꯖꯣꯏ ꯂꯩꯇꯕꯒꯤ ꯃꯔꯝ ꯍꯥꯏꯔꯛꯄꯒꯤ ꯃꯍꯨꯠꯇ ꯔꯤꯝꯁꯀꯤ ꯑꯋꯥꯠ ꯑꯄꯥ ꯑꯃꯗꯤ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥꯒꯤ ꯃꯔꯝꯗ ꯑꯣꯏꯅ ꯍꯥꯏꯔꯛꯇꯨꯅ ꯊꯥꯗꯣꯔꯛꯈꯤ ꯊꯧꯑꯣꯡ ꯑꯗꯨꯗ ꯄꯦꯟꯗ꯭ꯔꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯟꯖꯣꯏꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯔꯣꯏ ꯍꯥꯏꯗꯨꯅ ꯂꯧꯈꯤꯗ꯭ꯔꯦ ꯃꯈꯥ ꯇꯥꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯃꯗꯤ ꯀ꯭ꯂꯕꯁꯤꯡꯒ ꯇꯥꯟꯅꯔꯒ ꯀꯔꯝꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯒ ꯇꯥꯟꯅꯔꯒ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯄꯜꯂꯤ ꯃꯣꯂꯦꯁ ꯇꯧꯔꯝꯂꯦ ꯆꯦꯟꯅꯕ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯚꯤꯛꯇꯤꯝ ꯂꯝꯐꯦꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯁꯒꯣꯜꯕꯟ ꯇꯦꯔꯥ ꯈꯅꯝ ꯂꯩꯔꯛꯇꯒꯤ ꯈꯨꯃꯛꯁꯝ ꯀꯨꯃꯥꯔꯒꯤ ꯃꯆꯥꯅꯨꯄꯥ ꯈꯨꯃꯛꯁꯝ ꯔꯣꯕꯤ ꯀꯧꯕ ꯆꯍꯤ 92 ꯁꯨꯔꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯅꯛꯅꯕ ꯂꯩꯀꯥꯏꯗꯒꯤ ꯃꯧꯅꯍꯥ ꯆꯍꯤ 92 ꯁꯨꯔꯕꯤ ꯑꯃꯕꯨ ꯃꯣꯂꯦꯁ ꯇꯧꯔꯝꯂꯤ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯉꯔꯥꯡ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯚꯤꯛꯇꯤꯝ ꯑꯣꯏꯔꯤꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯍꯥꯏ ꯊꯥ ꯑꯁꯤꯒꯤ 19 ꯕꯤꯁꯨꯀꯔꯃ ꯄꯨꯖꯥ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 3:30 ꯇꯥꯔꯛꯄꯗ ꯌꯨꯝꯊꯪꯅꯕꯗ ꯄꯨꯖꯥꯒꯤ ꯏꯁꯩ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯆꯦ ꯌꯣꯜꯂꯨꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝꯒꯤ ꯁꯪꯒꯣꯏꯗ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯈꯨꯃꯞꯁꯝ ꯕꯣꯕꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯌꯨ ꯊꯛꯂꯒ ꯆꯪꯂꯛꯇꯨꯅ ꯃꯍꯥꯛꯄꯨ ꯃꯣꯂꯦꯁ ꯇꯧꯔꯛꯄꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯂꯥꯛꯄꯗꯒꯤ ꯃꯍꯥꯛ ꯔꯦꯞ ꯚꯤꯛꯇꯤꯝ ꯑꯃ ꯑꯣꯏꯍꯧꯗꯕꯅꯤ ꯍꯥꯏꯅ ꯋꯥꯀꯠꯈꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯈꯨꯗꯛꯇ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯋꯥꯌꯦꯜ ꯆꯠꯊꯕꯗ ꯔꯣꯕꯤꯅ ꯊꯧꯗꯣꯛ ꯑꯁꯤ ꯃꯍꯥꯛꯅ ꯈꯟꯊꯍꯧꯗꯕꯗꯒꯤ ꯁꯣꯏꯕꯅꯤ ꯍꯥꯏꯌꯨ ꯍꯥꯏꯕ ꯌꯥꯈꯤꯗꯦ ꯔꯣꯕꯤꯕꯨ ꯃꯁꯥꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯆꯩꯔꯥꯛ ꯑꯗꯨ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯚꯤꯛꯇꯤꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯦꯟꯗꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯅꯔꯛꯂꯤ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯋꯨꯃꯦꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ FIR ꯑꯃꯁꯨ ꯔꯦꯖꯤꯁꯇꯔ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯅꯝꯕꯣꯜꯒꯤ ꯊꯧꯗꯣꯛ ꯃꯩꯇꯩ ꯂꯤꯄꯨꯟꯅ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ ꯉꯔꯥꯡ ꯅꯍꯥꯟ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 19ꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯝꯕꯣꯜꯗ ꯊꯣꯛꯈꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯖꯋꯥꯟ 2ꯒꯤ ꯄꯨꯟꯁꯤ ꯂꯣꯏꯈꯤꯕ ꯑꯗꯨꯒ 5ꯅ ꯁꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯃꯩꯇꯩ ꯂꯤꯄꯨꯟꯅ ꯑꯋꯥꯕ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯗꯨ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ ꯃꯩꯇꯩ ꯂꯤꯄꯨꯟꯒꯤ ꯊꯧꯕꯨ N ꯆꯤꯡꯂꯦꯝꯕ ꯁꯤꯡꯉꯥ ꯀꯧꯕ ꯑꯃꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯌꯣꯜ ꯑꯃꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯏꯁꯇꯦꯠꯁꯤꯗ ꯏꯪ ꯇꯞꯄ ꯄꯨꯔꯛꯅꯕ ꯑꯃꯁꯨꯡ ꯀꯥꯡꯂꯨꯞ ꯑꯃꯒ ꯑꯃꯒꯒꯤ ꯃꯔꯛꯇ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯅꯅꯕ ꯏꯁꯇꯦꯠꯁꯤꯗ ꯂꯩꯔꯤꯕ ꯑꯥꯔꯝ ꯐꯣꯔꯁꯦꯁꯁꯤꯡꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯤꯡ ꯑꯁꯤ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯃꯁꯤꯒꯨꯝꯕ ꯂꯨꯔꯕ ꯃꯇꯝ ꯑꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯤꯡ ꯑꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯅꯤꯡꯁꯤꯡꯒꯗꯕꯅꯤ ꯂꯣꯏꯅꯅ ꯃꯁꯤꯒꯨꯝꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒꯤ ꯃꯊꯛꯇ ꯆꯠꯊꯔꯤꯕ ꯑꯦꯇꯦꯛ ꯑꯁꯤ ꯊꯥꯖꯗꯕ ꯊꯧꯗꯣꯛꯅꯤ ꯍꯥꯏꯅ ꯂꯧꯏ ꯃꯈꯥ ꯇꯥꯅ ꯃꯩꯇꯩ ꯂꯤꯄꯨꯟꯅ ꯏꯁꯇꯦꯠꯁꯤꯗ ꯏꯪ ꯇꯞꯄ ꯑꯃꯁꯨꯡ ꯃꯍꯧꯁꯥꯒꯤ ꯁꯛꯇꯝꯗ ꯍꯟꯖꯤꯜꯂꯛꯅꯕ ꯑꯥꯔꯝ ꯐꯣꯔꯁꯦꯁꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯤꯡ ꯑꯁꯤ ꯃꯩꯇꯩ ꯂꯤꯄꯨꯟꯅ ꯁꯧꯒꯠꯂꯤ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ ꯅꯝꯕꯣꯜꯒꯤ ꯊꯧꯗꯣꯛ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯤ ꯃꯍꯧꯁꯥꯒꯨꯝ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯕ ꯄꯥꯝꯃꯤ ꯅꯝꯕꯣꯜꯒꯤ ꯂꯨꯞꯁꯤꯡ ꯅꯝꯕꯣꯜ ꯁꯕ ꯂꯩꯀꯥꯏꯗ ꯉꯔꯥꯡ ꯃꯤꯌꯥꯝꯅ ꯆꯠꯅꯔꯤꯕ ꯂꯝꯕꯤ ꯑꯃꯗꯤ ꯌꯨꯝ ꯀꯨꯡꯅ ꯇꯥꯔꯤꯕ ꯃꯐꯝꯗ ꯏꯝꯕꯨꯁ ꯇꯧꯁꯤꯟꯗꯨꯅ ꯃꯤꯁꯤꯃꯤꯅ ꯊꯣꯛꯍꯟꯈꯤꯕꯒ ꯂꯣꯏꯅꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯕꯨ ꯃꯤꯄꯥꯏꯕ ꯄꯣꯛꯍꯟꯈꯤꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯍꯥꯏꯅ ꯉꯔꯥꯡ ꯅꯝꯕꯣꯜꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯤ ꯉꯔꯥꯡ ꯄꯕ꯭ꯂꯤꯛ ꯍꯣꯜ ꯅꯝꯕꯣꯜ ꯁꯕ ꯂꯩꯀꯥꯏꯗ ꯅꯝꯕꯣꯜ ꯁꯕ ꯂꯩꯀꯥꯏ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞ ꯅꯝꯕꯣꯜ ꯍꯥꯎ ꯀꯩꯊꯦꯜꯗ ꯅꯝꯕꯣꯜ ꯀꯩꯊꯦꯜ ꯑꯄꯨꯟꯕ ꯂꯨꯛꯃꯥꯏ ꯁꯤꯟꯊꯥ ꯂꯨꯞ ꯑꯃꯁꯨꯡ ꯅꯝꯕꯣꯜ ꯑꯄꯨꯟꯕ ꯅꯨꯄꯤ ꯂꯨꯞ ꯅꯝꯕꯣꯜ ꯃꯥꯏꯕꯝ ꯂꯣꯠꯄꯁꯤꯡꯗ ꯃꯥꯏꯕꯝ ꯆꯤꯡꯅꯤꯡ ꯆꯤꯡꯃꯥꯡ ꯑꯄꯨꯟꯕ ꯅꯨꯄꯤ ꯂꯨꯞꯅ ꯆꯠꯊꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝꯁꯤꯡ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯨꯝꯕ ꯑꯃꯨꯛ ꯍꯟꯅ ꯃꯤꯌꯥꯝ ꯃꯤꯆꯝ ꯇꯤꯟꯕ ꯃꯐꯝꯗ ꯊꯣꯛꯍꯟꯕꯤꯒꯅꯨ ꯂꯥꯟꯒꯤ ꯅꯣꯡꯃꯩ ꯕꯣꯝ ꯃꯈꯣꯜ ꯃꯔꯛꯇ ꯄꯣꯊꯥꯐꯝ ꯈꯪꯗꯅ ꯂꯩꯔꯛꯂꯕ ꯃꯤꯌꯥꯝꯅꯤ ꯍꯧꯖꯤꯛ ꯈꯔ ꯐꯔꯦ ꯍꯥꯏꯅ ꯈꯟꯅꯔꯤꯉꯩꯁꯤꯗ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯅ ꯅꯝꯕꯣꯜꯒꯤ ꯃꯤꯌꯥꯝꯅ ꯄꯨꯛꯅꯤꯡ ꯂꯩꯇꯥꯐꯝ ꯈꯪꯗꯕ ꯑꯃ ꯐꯥꯎꯍꯜꯂꯤ ꯂꯣꯏꯅꯅ ꯂꯥꯟ ꯑꯁꯤꯒꯤ ꯆꯩꯊꯦꯡꯅ ꯁꯤꯟꯃꯤꯠꯂꯣꯟꯗ ꯌꯥꯝꯅ ꯑꯋꯥꯕ ꯄꯤꯕꯅ ꯅꯣꯡꯃꯒꯤ ꯑꯐꯪꯕ ꯊꯕꯛ ꯁꯨꯔꯒ ꯌꯨꯝꯒꯤ ꯂꯩꯍꯧꯔꯤꯕ ꯃꯆꯥꯁꯤꯡꯒꯤ ꯑꯃꯗꯤ ꯆꯥꯛꯈꯨꯝ ꯃꯩ ꯃꯨꯠꯇꯅꯕ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯣꯠ ꯆꯩ ꯂꯩꯔꯒ ꯌꯨꯝꯗ ꯍꯟꯅꯔꯛꯄꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯏꯝꯕꯨꯁ ꯇꯧꯗꯨꯅ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯍꯟꯕ ꯍꯥꯏꯕꯁꯤ ꯅꯝꯕꯣꯜꯒꯤ ꯃꯤꯌꯥꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯦ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯤꯆꯝ
ꯁꯤꯔꯝꯕ ꯊꯣꯛꯂꯕꯗꯤ ꯀꯅꯥꯅ ꯗꯥꯏꯇ ꯄꯨꯒꯅꯤ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝꯗ ꯊꯣꯛꯍꯟꯕꯤꯒꯅꯨ ꯅꯝꯕꯣꯜꯒꯤ ꯃꯤꯌꯥꯝꯗ ꯏꯪ ꯇꯞꯄ ꯃꯍꯧꯁꯥꯒꯨꯝ ꯁꯥꯟꯇꯤ ꯂꯩꯅ ꯍꯤꯡꯕ ꯄꯥꯝꯖꯩ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯉꯔꯥꯡꯒꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯋꯤ ꯀꯟꯗꯦꯝ ꯗꯤ ꯑꯦꯇꯦꯛ ꯑꯣꯟ ꯄꯥꯕ꯭ꯂꯤꯛ ꯄ꯭ꯂꯦꯁ ꯅꯨꯄꯤ ꯑꯉꯥꯡ ꯃꯔꯛꯇ ꯑꯀꯤ ꯇꯨꯖꯨꯡꯕꯨ ꯄꯣꯛꯍꯟꯕ ꯌꯥꯅꯤꯡꯗꯦ ꯃꯤꯌꯥꯝ ꯃꯔꯛꯇ ꯅꯣꯡꯃꯩ ꯀꯥꯞꯅꯕꯤꯒꯅꯨ ꯑꯃꯁꯨꯡ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝꯗ ꯑꯦꯇꯦꯛ ꯇꯧꯕ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅ ꯊꯥꯕ ꯄ꯭ꯂꯦꯀꯥꯔꯗ ꯀꯌꯥ ꯁꯤꯖꯤꯟꯅꯈꯤ ꯍꯥꯏꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯕꯤꯁꯅꯨꯄꯨꯔ ꯑꯀꯣꯏꯕ ꯑꯄꯨꯟꯕ ꯂꯨꯞ ꯕꯥꯜꯒꯤ ꯋꯨꯃꯦꯟ ꯋꯤꯡꯅ ꯕꯤꯁꯅꯨꯄꯨꯔꯒꯤ ꯃꯐꯝ ꯑꯃꯗ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯂꯨꯞ ꯑꯁꯤꯒꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟ ꯕꯤꯃꯣꯜꯅ ꯍꯥꯏ ꯉꯔꯥꯡꯒꯤ ꯅꯝꯕꯣꯜ ꯁꯕ ꯂꯩꯀꯥꯏꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯅꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯁꯤꯕ ꯑꯃꯗꯤ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤꯕ ꯑꯗꯨ ꯃꯤꯆꯝꯅ ꯊꯣꯛꯂꯝꯂꯕꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝꯗ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯟꯕꯤꯒꯅꯨ ꯃꯇꯨꯡꯗ ꯅꯨꯄꯥ ꯊꯣꯛꯅ ꯊꯦꯡꯅꯒꯦ ꯍꯥꯏꯔꯒ ꯆꯤꯡꯗ ꯀꯥꯔꯒ ꯊꯦꯡꯅꯒꯦꯔꯥ ꯃꯣꯔꯦ ꯕꯣꯔꯗꯔꯣꯝꯗ ꯆꯠꯂꯒ ꯊꯦꯡꯅꯒꯦꯔꯥ ꯊꯦꯡꯅꯧ ꯃꯅꯤꯄꯨꯔꯒꯤ ꯇꯝꯄꯥꯛꯀꯤ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯨꯝꯕ ꯇꯧꯕꯤꯒꯅꯨ ꯍꯥꯏꯈꯤ ꯎꯅꯕ ꯑꯗꯨꯗ ꯕꯥꯜꯒꯤ ꯋꯨꯃꯦꯟ ꯋꯤꯡꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯅꯥꯝ ꯕꯤꯅꯥ ꯑꯃꯗꯤ ꯋꯤꯡ ꯑꯁꯤꯒꯤ ꯃꯦꯝꯕꯔꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯍꯥꯏꯅ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯔꯤ ꯑꯗꯨꯒ ꯇꯦꯟꯇꯛꯅ ꯁꯨꯝꯅ ꯃꯌꯥꯝꯅ ꯊꯝꯖꯔꯝꯒꯦ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯦ ꯍꯥꯏꯅ ꯆꯦꯅꯦꯜꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ